Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Morehda hojik Kuki singna CRPF loktho'u haina khongjang changsili. Yokjingda hojik Kuki nupi singna CRPF thamba yaroi haina khongjang changsili. Maipa apunba kholawgi update agi lokhocherake Kuki singna Chingi area dagi CRPF loktho'u haina mass protest tawri. Churchandpur district tagi khulai fagatkhre. Churchandpur district manung chana laiba Saibol village forest area da security apunba combined team amana thibahumba gi thabak chathabada khulai paiba singna losinduna thamlamba oigani chingnaba magazine yawba SLR ama SBBL country made ahom magazine yawba 9mm pistol ani kapa yariba 7.62mm maru ahum amadi kapa yariba SBBL maru mari fagatpa ngamle hairi. Fast MR rifleman amadagi masing yamlaba WY tablet ka konana police na fagatkhre. Kakching district ki manung chana laiba Palen mamang laikai Palel Chandran road tagi charangna 10.2 kg oigadaba WY tablet ka konana meeoi ama Manipur police na fagatkhre. Police na faraba meeoi adu Thawal district manung chana laiba Sangai Yumpham Marin Khun Mayai laikai dagi MD Abdul Matalib apokpa MD Abdul Sadar Kawi hairi police na makata na wahang pahong chathaba matamda hariba meeoi asi Khongjom post mathau tawriba CID SB da attest tawba first MR gi rifleman ni haiba khangba ngamkhre mahaki rifleman number na 1197646 ni hairi. Nupa gi asi bhagchang ama leiramle Imphal police station gi manung chanba Lila Singh khongnang asi ayupung mapalom tabada masa khangdaba nupa gi asi bhagchang ama leiramle hairi. Imphal police station gi officer in charge na thador patrol amagi matung ina laikhidraba nupa adu feet manga gi inchi ahumwangi kuchu mui masa pai masam teli amuba machugi jogging ama lili amadi jogger ama seli PSSC na BNS ki Makada UD case ama lokhotpaga loinana asibak chang adu masak maming khangdokna rims ki mokta thamkhre hairi. Mama news tagi lokhocherake NIA na KNFP commander Tiger gi mathakta thijinba hokre hokiba chahi gi November tang 13 da Jiribam gi Jakurador da Central Reserve Police Force CRPF ta landa khiba amadi maitei singi yum kaya mai thadoktuna amanga tathoan khiba adu masana tawbani haina fongna haijakhiba Kuki National Front P KNFP gi commander Tiger gi video ama social media platform oiriba YouTube channel da viral oirakpadagi NIA na mahaki mathakta thigatpa hokre haina national media ama oiriba NDTV na reporter okre pausina makha tarduna hai KNFP gi commander ni haijaba Tiger na hariba thawdo adu Tiger masa yauna mahaki kangbu singna thoanbani haina phongdokhiba wafam aduga mari leinana NIA na viral oiriba video adu evidence oina witness anigi mamangda download tawraba matung pen drive ta hapchinuna envelope amada seal tawraba matung section 105 Bharatiya Nagari Suraksha Sanhitya BNS ki makhada electronic evidence oina NIA court langkhatkhi. Court na evidence adu accept tawraba matung makhata na Tiger hariba misa asigi mathakta thijin humjinaba pen drive adu NIA da amuk khusinakibani. KNFP na suspension of operation sugi chatna kanglon sing thugaira ba haibagi matang do NIA na thijinbagi thabak chathaba hokre haina pausina makhatari. Hokiba 2023 ki July thada mapung oina Imphal Valley da operate tawriba lalolup amana tongan ba politician singdagi lupa lakh kaya gi senpham sing donation tawki haina information directorate ED na charge sheet file tawrakhibagi saruk ama oina digital evidence oina phangkhiba document amada yumpham oiraga report tawri. The print media na thagalakhiba report amada haribana lalolup asena donation gi senpham sing lokhatkhiba adugi manungda BJP gi MLA mayang namam Rameshwar Yumnaam Khemchan Kongkham Rovindro BJP gi state general secretary Premananda Maitei Manipur assembly gi speaker Thoksom Saijabata amasung congress gi MLA Kaisa Megachandra yauri ED gi charge sheet ki saruk ama oina loop adugi cadre member sing adugi phone call record sing access tawbagi matung ina Rameshwar na lalolup asida lupa lakh nipan Khemchana lupa lakh ahum Megachandra na lupa lising yangkai Saijabata Rovindro amasung Premchana lupa lakh ani pi hairi donation pi haina document yauriba politician taruk adugi manungda anidi print media ga wari sanabada makoina lalulup aduda asiguma senpham amata piba laikhide haina phongdoraki hairi the print ki report asina makhata na hairibana politician singdagi nam haduna hairakhiba senpham sing aduna kedar sing train tawba khulai amasung uniform leiba Myanmar da chatpa amasung drone leibada sijinai ED gi investigation asida hariba senpham sing asi conspiracy asigi saru ama oina drive tawbani money laundering case omaga mari leinana chathakiba investigation aduda lowasigi cadre sing asina tongan ba politician sing yauna lanai meeoi sing hospital training institute college amasung school sing degi donation gi mingda lupa crore kaya gi senpham sing collection tawi lowasina lupa crore kaya gi senpham collection tawriba sigi manungda lupa lakh kaya amadi national highway da toll tax oina unauthorized oiba mong da collection tawi
NIA फाखिबा लूफ असि कैडर अनिदगी फागतखिबा डिजिटल डिवाइस की मतुंग इना आर्म रिपोर्ट आर्म बजेट डोनेशन रिपोर्ट डाली कलेक्शन रीड डाली कलेक्शन अमसुंग एस्टिमेट बजेट फॉर ट्रेनिंग आर्म एंड इम्यूनेशन हाइना तोंगान तोंगानबा टाइटल्ससिंग द यावरी इविडेंसिंग असि ED ना सबमिट तौखिबा चार्जशीट अदुगी सरुक अमा ओइरी हाइरिबा चार्जशीट अदुगी कॉपी अमसुंग दी प्रिंट मीडिया द लेरे दी प्रिंट की माइकैदगी डॉक्यूमेंट पल्लिबा पॉलिटिशियन सिंग असि मखोइगी स्टेट सिंग रेकॉर्ड तौखद्रा हाइना हंगबा अमदी ED की माइकैदगी फोंदोरखिबदा सेल पीरिबा मियोइ सिंग अयाम्बदी एक्सटोर्शन की विक्टिमनी मियोइ खरगिदी रेकॉर्ड स्टेटमेंट सुलाई लूप असिना मियामदा किहन खंगहंदुना मतौ करमना कलेक्शन तौबगी हाइबसिगी मतिक चाबा एविडेंस लई इंफॉर्मेशन डायरेक्टोरेट की माइकैदगी NIA 2023 की जुलाई दा रजिस्टर तौखिबा केस अमदा यूनिफॉर्म ओइरगा इन्वेस्टिगेशन अदु चथखिबनी इन्वेस्टिगेशन असिगी मनुंग चना ED की माइकैदगी थोकचोम गणेश्याम अमसुंग लाइमयुम आनंद शर्मा कौबा मियोइ अनि अक्टोबर 13 ता प्रिवेंशन ऑफ मनी लॉन्ड्रिंग एक्ट PMLA 2002 की प्रोविजन सिंगी मखादा फागतखी मसिगी मतुंग इन्ना ममांग चही की दिसंबर 12 दा चार्जशीट फाइल तौखिबनी हाइरी प्राइवेट निंगथौजम थौंगंबा एलाइस जेकियो लेखिदबदा अवाबा फोंदोरक्ली हौखिबा चही 2024 की दिसंबर 19 की नुंगथिल पुंग 4:95 ताबदा पांबैना लुचिंगबा UNLF की सर्विस नंबर 3610 प्राइवेट निंगथौजम थौंगंबा एलाइस जेकियो ना मसागी अनाबा अमना मरम ओइरदुना लेखिदबदा UNLF अमसुंग मसिगी लानमी कांगलुफ MPA ना थमोइ सोकना अवाबा फोंदोकचरी हाइना पांबैना लुचिंगबा UNLF की डिपार्टमेंट ऑफ पब्लिसिटी की डायरेक्टर की थौ पुरिबा चराइरोंग थोकचोम ना खुयेक पीदुना प्रेस थादोरकपा अवाबा फोंदोकपगी चेरोल असिना हाइरी चेरोल असिना हाइ इताउ निंगथौजम थौंगंबा असि मयांग इम्फाल कोंचाक मयै लेकाइदा लैबा एन दीप बिजोय अपोकपा लेखिद्रबी एन अंगांग मचा अपोकपी अनिगी मपारी ममोम मरी फंगजबगी मनुंगदा इतोन तोनबा मपारीनी नुंगसीखिबा इताउ निंगथौजम थौंगंबना खंगौदना लेखिदबा सिदा अवा मैसा लांगहौरिबा इमुंग मनुंग मरुप मपांगसिंगी अवाबदा UNLF नसु थमोइ सोकना अवाबा सरुक याजरी हाइरी